Lamdeng da leiba pambai group da luchingba UNLF ki unauthorized scam da joint security force na thi humbagi thabak chathabda yamlaba khuju khutlai sing fagatpa ngamkhre. Police tagi huran kiba khuju khutlai sing yonthok yonsen tawi habagi akaknaba pawam fangbadagi ngarang Lamdeng da thi humbagi thabak chathabda UNLF pambai group ki active cadre ani fare. Faraba miyoi ani du ki maming Hasnam Thomas mayang Imphal kokchai dagi amana Arambam Tomtom Lamsang haibung pokpi mai lekai dagi ni. Makoi ani si fanaba honaringai da makoi ka nakna leiba singa nomai kapselakpadagi security force ka ngahak khut thoknaki kona thangda active cadre ani amso fagat pangamki fagalaba cadre singa du wahang pahong tawda police tagi huran khiba khuzuk laising mamangda yonthok onsen tawki haiba haidoraki makhata boina follow up operation tawda joint security force da Lamdeng da leiba pambai group da luchingba UNLF ki unauthorized scam da thi humbagi thabak chathabda yamlaba khuzuk laising adu phat pangamki bani hari